Matamgi Manipuri Wari channel asibu tabiriba khwai pumnamakpu daram nokjeri ngasi sum hausangom Mutnaidaba Nungshiba kuntra mari suba tangkak amu puduna lakjeri mayam punna taminarasi mahausangi phajabana thallaba jiklaba mafam ojik waya kayana sambi sanam aningi matawudu uraduna amana amada paudamnari yengo haibago Mafam adugi nungsibaduna hena thamoibo inawhalli nungsimankhre lamdam adu lairemi masamak thorakduna mafam adubo makhutmangna semna samlamgadaboi maningi khutsemgi phajabana mafam adubo maithiba pibadi matik oide thaibigi kokta tapna tapna nan thabiri ngahakte anido wa machet amate sungangnande thaibi arna putamnin thorakli Yang patamag yang nakli o kumpida. Jing nabapok ni bra. Halase. Nanggido ko manataw do utkan. Yamong soran baway. Jano na nga raman Ay kangi. Lana kalani. Arnab taybida mo niyangli. Ano gatap na. Tajabang amdray. Hayro na dra. Taybya. Nanginingay sa kanmali. Yamong uwali. Chalo saibane. Chalo. Nang haibado kagtaw hay kano. Nang wangang dabo yaroy. Ay nangang bawaso nang nataka daw ni. Nang naghaliba, nang napamliba, mayaksing nakangalo. Ay hindi, ngingi makadayat papamde. Kanagi makadayat laba. Nang wada bangang ni kay gino. Ay ba? Ay di wada bangang din na. Hena sauning mapawan baso, arnab kefsi kumapaw kumasini. Magi jumbaldagi wahay ado hayrak prangay bani aduba hayrakdri taybi sawrap daw na Nang napilay na layda kay ginagtamong laino Taybi kana dabawang ang gana ay natama bambaday ay gidamak lepiri or lepiri sikak ni kana dabawa napibo ka syulay ta nakalikay gino ay badok nung sibaso alaga kay nang pataboy dino Arnab taibigi kudang do paidona pana sangba mathari baduda phamali Ayingi punsi khongchete ngasi phawba ahongba asoibam ta leidre aina leihandi Nanga thingnadringai mamangi Arnab ngasi su oiri Masida hongni bahai babo thamoise mapupan maghaktane Arnab taibida phatyeng nakli kapli brahaina yengbani Tapna mo makhasu tarakli. Ay kangi, nanginangay do. Nang nayampunggi, wahaya mamamgi, wahantok hanbahayram laba. Nang aybo, hawjuk pawa sawram lo. Isa si Jokte, yung dahaning Ahing tumawat manadi. Wakalan dyan ang kan manani. Asigaw mapibamda ay nang matamam do na kong tamang amnoy dori. Taybiya. Yamong ilambi mo tadi nang bibiyo ba? Napida, nang ginupi na tehebe agadro. Elina bura. Tebe kumlagdi. Tebe. Elina ay gitay nagi luna tinarak pa marup ni. Yam close oy na loy narak pa ni. Marup amagising na mamarido hawdik pa mamangdri. Tebe yaning dehay bago mamayli tokli. Ahal masaya na kiba wa amakag na masiwain kiba ni. Adubo masiri makoy monggi o yaudaba thawongni Madi hana dagi so akoigi yumda ayama matamda lairakpani hawdik sumangai chapmani Sida akoigi family na mabu mau oina laushinba yum aduda mana mau oina leiba aduguma karisha leiteda Hanagi hanani chapmani ahong bakemta leite Masigadamag nang ahen makhangano Nang nathajaba ngamde hairaso thajanaba nang napamud hayo akoida tasira Ay loy na kangi. Gari-gari kang niba. Noy giyom tamabo, mama mapanag, mahoy na tamba na dra. Nang ginupi na. As, antok ba? Ay ginupi ka hayne. Ay siya kung ang nupi ni, laway nupi ni, kep na kang lorin kalira. Taybiye, ay ngipaw nga madine. Paong hal na koy giyom da kayarag no. Nang bahay siya balak libada. Nang niyada bagi, ning bakay na halaki bagayani. Masibo pagira. Nupagi ya bayawda mawo mahigda oy bayabrane. Hayuni.
ꯆꯦꯟꯕꯁꯨ ꯅꯠꯇꯕ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯕ ꯑꯩꯒ ꯌꯥꯅꯕꯁꯨ ꯅꯠꯇꯕ ꯏꯃꯨꯡꯅ ꯌꯥꯕꯁꯨ ꯅꯠꯇꯕ ꯀꯃꯥꯏꯅ ꯑꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯊꯥꯖꯗ꯭ꯔꯤꯔꯣ ꯌꯥꯝꯕꯨꯡꯁꯦ ꯀꯅꯥꯝ ꯈꯟꯗꯦ ꯈꯜꯂꯣꯏ ꯍꯥꯏꯕꯗꯣ ꯊꯥꯖꯔꯒꯦ ꯂꯥꯏ ꯃꯃꯥꯡꯗ ꯋꯥꯁꯛꯄꯒꯤ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯔꯛꯏ ꯍꯥꯏ ꯑꯔꯅꯥꯞ ꯅꯣꯛꯂꯛꯂꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯛꯊꯣꯛꯅ ꯑꯩꯗꯤ ꯃꯤꯒ ꯃꯥꯟꯅꯗꯦ ꯊꯩꯕꯤ ꯅꯪꯒꯤ ꯌꯥꯝꯕꯨꯡꯗꯤ ꯇꯣꯞ ꯇꯣꯞꯄꯅꯤ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯆꯍꯤ 100 ꯂꯩꯃꯤꯟꯅꯔꯕꯁꯨ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯇꯣꯉꯥꯟꯕꯅꯤ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯗꯤ ꯑꯇꯩꯒ ꯃꯥꯟꯅꯍꯟꯕꯁꯨ ꯄꯥꯝꯗꯦ ꯇꯣꯉꯥꯟꯅ ꯅꯪ ꯈꯛꯀꯤ ꯂꯦꯡꯗꯅ ꯂꯩꯒꯦ ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯂꯥꯟꯅ ꯋꯥꯁꯛꯄ ꯌꯥꯗꯕꯅꯤ ꯁꯤꯕꯅꯤ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯀꯣꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯑꯗꯨꯗꯤ ꯑꯃꯨꯛꯀꯁꯨ ꯁꯤꯅꯥꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ ꯌꯥꯝꯕꯨꯡꯅ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯕꯨ ꯊꯃꯣꯏꯁꯤꯗ ꯃꯃꯤ ꯇꯥꯔꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯝꯕꯨꯡꯒꯤ ꯍꯧꯂꯤꯕ ꯁꯣꯔꯁꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯂꯧꯈꯤꯕ ꯑꯣꯏꯁꯅꯨ ꯊꯩꯕꯤ ꯃꯁꯥ ꯄꯣꯝꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯑꯔꯅꯥꯞꯇ ꯄꯥꯈꯠꯅ ꯄꯤꯔꯤ ꯄꯤꯔꯤ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯑꯔꯅꯥꯞ ꯅꯣꯛꯃꯤꯕ ꯁꯛꯇꯝꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯒꯤ ꯑꯄꯦꯟꯄꯦꯟꯗ ꯌꯥꯝꯕꯨꯡꯅ ꯅꯤꯡꯉꯥꯏ ꯇꯧꯋꯣꯅ ꯊꯩꯕꯤ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕ ꯈꯖꯤꯛꯇ ꯐꯥꯎꯕ ꯐꯥꯎꯗꯕ꯭ꯔꯥ ꯊꯩꯕꯤ ꯑꯔꯅꯥꯞꯇꯒꯤ ꯃꯤꯠꯌꯦꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯤ ꯆꯠꯂꯁꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡ ꯊꯥꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ ꯑꯔꯅꯥꯞ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯐꯝꯈ꯭ꯔꯦ ꯑꯔꯅꯥꯞ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯇꯞꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ ꯂꯝꯄꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯥ ꯀꯞꯀꯅꯨꯀꯣ ꯈꯪꯗꯦ ꯊꯩꯕꯤ ꯈꯨꯝꯗꯦ ꯑꯔꯅꯥꯞ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯏꯗ ꯑꯅꯤꯗꯨꯅ ꯂꯝꯄꯥꯛ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯃꯆꯤ ꯂꯤꯡꯗ ꯂꯩꯔꯝꯃꯤ ꯊꯩꯕꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯒ ꯆꯅꯨꯕꯨ ꯆꯪꯂꯁꯦ ꯍꯥꯏꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯆꯥꯅ ꯉꯁꯥꯏꯗꯒꯤ ꯃꯪꯃꯤꯟꯅꯧꯔꯦ ꯑꯗꯨꯒ ꯆꯪꯂꯒꯦ ꯐꯥꯎꯕ ꯍꯥꯏꯕꯤꯔꯝꯗꯦꯅꯦ ꯑꯣꯟꯊꯣꯛ ꯊꯤꯈ꯭ꯔꯦꯗ ꯅꯪ ꯂꯥꯏꯕꯛꯁꯦ ꯚꯤꯛꯇꯔꯅ ꯑꯃꯨꯛ ꯅꯨꯡꯁꯤꯠꯁꯦ ꯏꯁꯪ ꯐꯥꯠꯇꯦꯗ ꯅꯨꯄꯥ ꯅꯪ ꯐꯅ ꯂꯨꯏꯀꯣ ꯍꯜꯂꯁꯤ ꯀꯥꯔꯣ ꯐꯅꯤ ꯐꯅꯤ ꯆꯅꯨꯒ ꯊꯣꯏꯕꯤꯒ ꯂꯥꯛꯄ ꯎꯕꯗꯨꯗ ꯅꯨꯄꯤ 3-4 ꯂꯝꯕꯤꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯊꯑꯣꯏꯅ ꯀꯧꯔꯛꯂꯤ ꯕꯤꯆꯥ ꯉꯥꯏꯈꯣꯅꯦꯍꯦ ꯀꯩ ꯂꯩꯔꯒꯦ ꯅꯣꯡꯆꯥ ꯅꯠꯇꯦ ꯅꯪꯕꯨ ꯂꯨꯍꯣꯡꯉꯔꯣꯏꯗ꯭ꯔꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄꯁꯨ ꯎꯗꯦ ꯐꯅ ꯀꯨꯏꯔꯦ ꯅꯪꯅ ꯆꯦꯜꯂꯨꯕꯗꯣ ꯅꯠꯇꯦ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅꯒ ꯄꯥꯝꯗꯦꯒ ꯍꯥꯏꯔꯛꯄ꯭ꯔꯥ ꯃꯤꯆꯥꯕ ꯆꯅꯨꯏ ꯍꯥꯏꯒꯠꯂꯛꯂꯤ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯈꯨꯝꯒꯅꯨ ꯍꯥꯏꯕꯒꯨꯝ ꯆꯅꯨꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯏꯟꯗꯣꯝꯆꯥꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤꯀꯣ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯝꯂꯗꯤ ꯏꯁꯥꯅ ꯃꯥꯡꯖꯍꯧꯏ ꯍꯥꯏꯕꯗꯨꯅꯤ ꯃꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤꯗꯣ ꯂꯥꯛ 5-10 ꯁꯠ ꯂꯪꯊꯣꯔꯛꯀꯅꯤ ꯏꯖꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯣꯏꯒꯨꯝꯕ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯆꯧ ꯑꯁꯥꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯅꯨꯄꯥꯗꯨꯒꯤꯅꯦ ꯃꯈꯣꯡꯗ ꯇꯨꯔꯝꯗꯣꯏꯁꯦ ꯏꯁ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯅꯁꯛꯅꯤꯕ ꯐꯖꯈꯩ ꯍꯦꯛ ꯃꯥꯡꯉꯤꯗ ꯍꯥꯏ ꯄꯪꯒꯅꯨꯀꯣ ꯄꯩꯁꯥ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯂꯧꯍꯧ ꯅꯣꯏ ꯏꯃꯨꯡ ꯇꯥꯟꯅꯔꯒꯅꯦ ꯄꯩꯁꯥꯕꯨ ꯄꯥꯏꯔꯗꯤꯅꯦ ꯍꯌꯦꯡ ꯅꯪꯕꯨ ꯂꯧꯕꯤꯒꯦꯅꯅꯦ ꯋꯥꯏ ꯆꯥꯏꯔꯗꯧꯅꯤ ꯊꯩꯕꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯇꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯆꯅꯨꯅ ꯑꯌꯣ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ ꯀꯥꯏ ꯍꯧꯖꯤꯛꯇꯁꯨꯅꯦ ꯗꯦꯠ ꯆꯠꯂꯨꯔꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯂꯨꯍꯣꯡꯗꯕꯩ ꯋꯥꯅꯤ ꯊꯤꯒꯣ ꯆꯩ ꯅꯣꯏꯅ ꯀꯩ ꯈꯪꯒꯦ ꯆꯅꯨꯁꯨ ꯋꯥꯍꯩ 5-10ꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯊꯩꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯂꯤ ꯊꯩꯕꯤꯅ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯔꯤꯇꯥꯒ ꯃꯦꯝꯇꯣꯟꯒ ꯉꯛꯅ ꯌꯦꯡꯂꯤ ꯕꯤꯆꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯈꯝꯂꯝꯗꯦ ꯃꯥꯒꯤ ꯀꯥꯡꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯔꯤꯇꯥ ꯄꯥꯈꯠꯅ ꯀꯧꯔꯤ ꯊꯣꯏꯕꯤꯕꯨ ꯆꯅꯨꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯆꯅꯨ ꯕꯤꯆꯥꯁꯦ ꯀꯩꯗꯧꯔꯦ ꯃꯕꯣꯛ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯦ ꯋꯥꯊꯤ ꯆꯥꯕꯤ ꯃꯌꯥꯝꯁꯤꯅꯅꯦ ꯕꯤꯆꯥꯁꯦ ꯇꯧꯔꯦ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯅꯤꯡꯗꯨꯕꯣ ꯂꯝꯕꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯆꯨꯝ ꯆꯠꯇꯦꯕ ꯃꯁꯩꯁꯤꯗꯅꯦ ꯀꯅꯥ ꯂꯥꯛꯇꯦꯅꯦ ꯃꯃꯤꯠꯁꯤꯡꯗꯣ ꯂꯥꯎꯊꯣꯛꯇꯅ ꯌꯦꯡꯂꯤꯕ ꯍꯥꯏ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯊꯩꯕꯤꯗ ꯃꯣꯏꯅ ꯍꯩꯄꯥ ꯁꯥꯔꯤꯅꯤ ꯏꯁ ꯅꯨꯄꯥ ꯄꯩꯁꯥ ꯄꯥꯏꯕꯗꯤꯅꯦ ꯈꯨꯡꯒꯪ ꯅꯨꯄꯤ ꯄꯥꯝꯂꯣꯏ ꯅꯁꯥꯗ ꯃꯥꯡꯗꯧꯔꯦ ꯑꯗꯨ ꯑꯗꯥꯅ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗꯅꯦ ꯍꯣꯔꯥꯏꯅ ꯂꯦꯜꯂꯁꯨ ꯄꯦꯜꯂꯔꯣꯏꯍꯦ
ꯃꯦꯝꯇꯣꯟ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ, ꯇꯥꯊꯣꯛꯄ ꯅꯠꯇꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯃꯗꯨꯒꯤꯅꯦ ꯋꯥ ꯌꯥꯝꯕ ꯍꯧꯅꯗꯦ, ꯇꯣ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ꯫ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ, ꯀꯩꯅꯣꯕ ꯃꯣꯏꯅ ꯈꯜꯂꯤꯁꯤꯕꯣ, ꯃꯣꯏꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥꯕ? ꯆꯅꯨ, ꯁꯥꯎꯔꯅꯨꯁꯦ, ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯅꯦ ꯃꯤꯅ ꯉꯥꯡꯅꯕꯅꯤ꯫ ꯅꯨꯄꯤ ꯃꯣꯏꯅꯅꯦ ꯅꯨꯄꯤꯕꯨ ꯉꯥꯡꯅꯔꯒ ꯌꯦꯡꯁꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦꯕ? ꯅꯨꯄꯥꯅꯦꯁꯨ ꯅꯠꯇꯦ, ꯃꯣꯏ ꯃꯊꯧ ꯀꯩ ꯂꯩꯒꯦ ꯁꯤꯅꯤꯗ꯫ ꯅꯨꯄꯤꯒꯤ ꯈꯣꯡꯐꯝꯁꯦ ꯌꯥꯝ ꯂꯨꯕꯅꯦ꯫ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯔꯨꯕꯅ ꯁꯤꯕꯒꯤ ꯃꯥꯏꯀꯩꯗ ꯍꯨꯝꯗꯨꯅꯅꯦ ꯄꯨꯕꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯆꯥꯕꯤꯆꯥꯗ ꯊꯣꯛꯂꯔꯦ꯫ ꯃꯦꯝꯇꯣꯟꯗ ꯀꯞꯂꯛꯂꯤ꯫ ꯔꯤꯇꯥꯅ, ꯑꯁ ꯏꯃꯥ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ, ꯕꯤꯆꯥ ꯇꯥꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯏꯃꯥꯁꯦ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯅꯦꯍꯦ꯫ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅꯅꯣꯅꯦ? ꯏꯃꯥ, ꯈꯔ ꯂꯩꯔꯒ ꯇꯜꯂꯒ ꯇꯣꯛꯆꯈꯤꯁꯅꯤ, ꯈꯔꯁꯨ ꯇꯥꯊꯣꯛꯄ ꯇꯥꯕꯅꯦ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯕ ꯂꯥꯟꯅ ꯆꯠꯄ ꯉꯝꯗꯦ, ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯁꯤꯅꯅꯦ ꯏꯆꯥꯒꯤ ꯋꯥ ꯍꯪꯒꯗꯕꯒꯤ ꯑꯩꯕꯨ ꯎꯕꯗ ꯏꯃꯥ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯅꯤ? ꯑꯐꯕꯔꯣꯝꯗ ꯀꯅꯥꯅꯁꯨ ꯈꯟꯕꯤꯗꯦ꯫ ꯍꯤꯡꯕ ꯂꯨꯔꯦꯅꯦ ꯏꯆꯥꯁꯥ, ꯃꯇꯝꯁꯦ ꯏꯃꯥ ꯌꯥꯝꯅ ꯀꯤꯔꯦꯅꯦ꯫ ꯏꯃꯥ, ꯑꯍꯜꯒ ꯑꯣꯏꯔꯛꯄꯒ ꯋꯥꯈꯜ ꯍꯟꯖꯤꯟꯅ ꯈꯜꯂꯁꯨꯅꯦ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ, ꯈꯔꯁꯨ ꯈꯥꯡꯕ ꯇꯝꯃꯁꯤ꯫ ꯈꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯆꯩꯅꯥꯗꯤ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯕꯁꯤꯅꯤꯅꯦ꯫ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯊꯝꯈꯤꯕꯅ ꯐꯒꯗꯧ ꯃꯥꯜꯂꯤ ꯏꯃꯥ, ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯍꯜꯂꯁꯤ꯫ ꯀꯥꯂꯦꯄꯨ ꯀꯥꯗ꯭ꯔꯦꯄꯨꯅꯤ ꯕꯦꯝꯃ, ꯂꯩꯀꯥꯏꯁꯤꯅ ꯇꯧꯔꯤꯕ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯕꯁꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯅ ꯅꯟꯊꯕꯤꯔꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯃꯒꯨꯝ ꯆꯩꯅꯥ ꯑꯃꯗꯒꯤ ꯆꯩꯅꯥ ꯑꯃ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯦꯞꯄ ꯅꯥꯏꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯕꯣꯏꯔꯦ ꯅꯨꯄꯤ ꯍꯥꯏꯕ ꯃꯄꯣꯛ ꯑꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ, ꯃꯤꯌꯥꯝꯒꯤ ꯉꯥꯡꯅꯐꯝ, ꯂꯩꯀꯥꯏ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯛꯂꯤ ꯉꯁꯤꯗꯤ꯫ ꯃꯥ ꯑꯃ ꯄꯣꯛꯂꯨꯕꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯌꯥꯗ ꯂꯩꯈꯥ ꯇꯥꯍꯜꯂꯕꯅꯣ? ꯊꯣꯏꯕꯤ ꯋꯥꯈꯜ ꯄꯨꯕ ꯉꯝꯗ꯭ꯔꯤ, ꯃꯊꯟꯇ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯂꯤ꯫ ꯔꯤꯇꯥꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯇꯞꯅ ꯊꯣꯡꯗ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯔꯤꯇꯥꯅ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯔꯤꯇꯥꯁꯨ ꯀꯞꯂꯤ ꯃꯇꯧ ꯑꯗꯨꯗ꯫ ꯍꯥꯏ, ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯊꯧꯅꯥ ꯂꯩꯇꯕ ꯇꯧꯒꯅꯨꯁꯦ, ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯊꯦꯡꯅꯗꯧꯅꯤ꯫ ꯏꯅꯝꯃ, ꯑꯩ ꯁꯤꯈ꯭ꯔꯒꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯁꯤꯈ꯭ꯔꯒꯦ꯫ ꯍꯥꯏ ꯕꯤꯆꯥ, ꯅꯪ ꯉꯥꯎꯔꯕ ꯍꯥ? ꯅꯪ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯏꯅꯝꯃ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗꯦ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯅꯝꯃ꯫ ꯅꯪꯅ ꯁꯤꯈ꯭ꯔꯒ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯒꯤꯅꯦ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅꯦ ꯍꯥꯏꯅꯕꯗꯨꯔꯣ ꯅꯪ ꯄꯥꯝꯂꯤꯁꯦ? ꯏꯅꯝꯃ, ꯑꯩꯈꯣꯏꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯕꯤꯆꯥ? ꯏꯅꯝꯃ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦ꯫ ꯊꯣꯏꯕꯤ ꯆꯥꯛꯄ ꯍꯦꯟꯃꯟꯕꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯂꯤ꯫ ꯔꯤꯇꯥꯅ ꯆꯦꯠꯅ ꯀꯣꯜꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯔꯤꯇꯥꯁꯨ ꯄꯥꯈꯠꯅ, ꯕꯤꯆꯥ, ꯕꯤꯆꯥ! ꯊꯣꯏꯕꯤ ꯃꯁꯥ ꯐꯠꯇ꯭ꯔꯛ ꯇꯥꯈ꯭ꯔꯤ꯫ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯦꯛꯊꯔꯛꯂꯤ꯫ ꯔꯤꯇꯥ ꯄꯥꯈꯠꯅ, ꯏꯃꯥ, ꯆꯅꯨ, ꯃꯤ ꯀꯧꯔꯛꯑꯣ, ꯕꯤꯆꯥꯁꯦ ꯇꯥꯕ꯭ꯔꯣ? ꯕꯤꯆꯥ! ꯁꯣꯝꯗꯅ ꯑꯦꯂꯤꯅꯥꯗꯣ ꯋꯥꯁꯔꯨꯝ ꯆꯪꯂꯨꯕꯒꯤ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯀꯟꯅ ꯀꯦꯔꯤ꯫ ꯑꯔꯅꯕꯇꯤ ꯑꯦꯂꯤꯅꯥꯗꯣ ꯃꯥꯒꯤ ꯔꯨꯝꯗ ꯂꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ, ꯃꯁꯥꯗꯣ ꯆꯣꯛꯊꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯔꯨꯝ ꯊꯣꯡ ꯍꯥꯡꯂꯝꯕ ꯑꯗꯨꯗ ꯉꯛꯄꯁꯨ ꯐꯥꯎꯔꯤ꯫ ꯔꯨꯝꯁꯤꯗꯤ ꯀꯅꯥꯅ ꯊꯣꯡ ꯍꯥꯡꯂꯤꯕ? ꯁꯟꯗꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯥꯛꯅ ꯆꯪꯍꯟꯕ ꯅꯠꯇꯦ, ꯀꯥ ꯁꯦꯡꯗꯣꯛꯄ ꯑꯌꯥꯝꯕꯗꯣ ꯂꯩꯃꯅ ꯃꯆꯥꯒꯤꯗꯤ ꯇꯧꯕꯅꯤ꯫ ꯑꯔꯅꯕ ꯉꯛꯅ ꯑꯗꯨꯃꯛ ꯆꯪꯂꯛꯂꯤ꯫ ꯔꯨꯝꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯕꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯄ ꯎꯕꯗꯨꯗ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯀꯅꯥꯅꯣ? ꯑꯦꯂꯤꯅꯥ ꯃꯃꯥꯏ ꯄꯔꯣꯟ ꯊꯣꯔꯛꯂꯤ꯫ ꯑꯔꯅꯕ ꯄꯤꯡ ꯂꯥꯎꯈ꯭ꯔꯤ ꯄꯤꯁꯨꯝ ꯁꯨꯛꯅ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯏꯃꯥꯅ ꯁꯤꯗ ꯂꯩꯌꯨ ꯍꯥꯏ, ꯌꯥꯝꯕꯝꯒ ꯔꯨꯝ ꯇꯣꯉꯥꯟꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯍꯥꯏ꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯕ ꯅꯠꯇꯦ꯫ ꯑꯦꯂꯤꯅꯥꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯂꯤ꯫ ꯂꯩꯃꯅ, ꯁꯥꯟꯇꯤ, ꯅꯪ ꯑꯝꯇ ꯆꯪꯉꯨ ꯆꯠꯂꯨ, ꯅꯨꯄꯥꯁꯨ ꯑꯝꯇ ꯂꯩꯇꯦ, ꯁꯦꯟꯅꯔꯅꯤꯅꯦ ꯁꯣꯏꯗꯅ, ꯆꯪꯉꯨꯔꯅꯦꯍꯦ ꯅꯪꯕꯣ꯫ ꯗꯦꯃꯤꯀꯥꯅ, ꯑꯁꯤꯗ ꯊꯣꯛꯅꯕ ꯃꯃꯥ ꯍꯩꯁꯤꯡꯕꯤꯗꯨꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯣꯟ ꯇꯧꯀꯣ, ꯃꯆꯥ ꯁꯤꯗꯧꯔꯦ, ꯀꯨ ꯄꯨꯔꯒ ꯂꯥꯛꯑꯣꯅ꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯕ ꯅꯠꯇꯦ꯫ ꯑꯦꯂꯤꯅꯥꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯂꯤ꯫ ꯂꯩꯃꯅ, ꯁꯥꯟꯇꯤ, ꯅꯪ ꯑꯝꯇ ꯆꯪꯉꯨ ꯆꯠꯂꯨ, ꯅꯨꯄꯥꯁꯨ ꯑꯝꯇ ꯂꯩꯇꯦ, ꯁꯦꯟꯅꯔꯅꯤꯅꯦ ꯁꯣꯏꯗꯅ, ꯆꯪꯉꯨꯔꯅꯦꯍꯦ ꯅꯪꯕꯣ꯫ ꯗꯦꯃꯤꯀꯥꯅ, ꯑꯁꯤꯗ ꯊꯣꯛꯅꯕ ꯃꯃꯥ ꯍꯩꯁꯤꯡꯕꯤꯗꯨꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯣꯟ ꯇꯧꯀꯣ,
Ichimse, amta khangmusi mi nangbo. Hai, akhoi su puna sirose haribra ne ha. Thoibada puna hadala se haribra ba. As, domina sum lairadi afaba oiroi ichimse. Domina da yengo, aishu yengni sini. Chakma nei kedawrage leima. Leima matha sari, Santi su pangna jangsin mangamdri, kiri da singna. Elina so Arnab ki matawadu kiri. Mapan na tho, nang si dringai mapan tho yam thona. Elina ki bana kong thang mapaw thok drabani. Arnab khanglaw law ragli, mamin ngang sangang na sauna. Siba kiri na tro. Elina ki khudang do da pai duna soro soro jing tharagli. Stiar do dagi laktana intharai. Elina opna setaga to sile. Makut koni khuru do I thokli. Elina kana kaplakli law duna. Arnab gam gam chang silak duna. Mai thara ka halo hai bro. Ha, hingno pum hai bro. Thoi ba. Shh. Kanam tao wangong la kana. Loin ha to ka bani. Elina do ansin duna yamna sawa khonjal da ngang duna muk sai rakli. Aibu aduk yam thina singna ba. Nang magna. Amuk hanai ki rum ta changlam la ba. Mikup tu da nang bu hat ba ngamdra ba. Ai Arnab na tredana. Nang Marup amani khana aina sungak pibani. Nangi kari haglaidana ai girum da laidoi ba. Next time namasu nang so Arnab ki khutta siba soidrabani. Santi da mu ansaladuna ine room do yam thuna semtok lamba to. Phani thoi ba. Ine sengdok lagi. Arnab mamit khana mama deng namlanga mathak ta sauna ka khatkre. Thangna ba room do dani. Thonglok tawramlaga sofa do da git famte. Yam thina sawan krima bo phathana ba hotna ba do pak ngam lui dori. Khalu raga tension ka ba halakli. Magi hongna bi apai pot lang khai rakli. Leima demi ka sorohan ba phaw ba ki re ta singna. Elina bu jingkhat ba ge wa khalso ngahak tu da oiselodri mathak do pojai lang khai ba gi makhol aduna. Pendri masado sauning bana phathaba ngamdri. Santi na kana sengdok na honari magi room da yamna phingna mung changlakli. Room do da lairiba pojai pumba do amamam toina thugai rakli. Santi pakhana room do da kitchen thoki. Leimana ichamsa achobadam da phone doksi. Itai halga mui pam ga sone amta kausi se loing mangla ni. Thoiba se khamba ngamle roi mi chamsa. Room do ge pojai ayamba do opul ole. Kanana su khamba changma ngamnadre. Thoklak tuna Santi bu kawrakli. Thoi ba kari. Mathaki room da lege. Sigi room sei kanam tana loishin bayaro. Phibam sida thamdawni. Adoki matik chawba yum oibana room sa adoki matik yamkre. Ayambana second floor amade third floor da leina bani. Ground amade khwai mathak thangwa floor do mi di leina de. Adobu room adode mayam da ki hena top na nana thammi. Aiga yaba yaudana kanamta mathak ta karak pasu yaroi. Lairiba mayam do wahai ama phawba jumbal kangnadri. Arnab kanano kayamuk yamna sati haiba chap chana khanglabani. Ima ipa nairakloi mana khamthengna sawkrabadi mabu khamba pakna yaroi. Mathak ta karak tuna bed aduda longna haithei. Sawkrabadi pakna Ningthouja haiba yadi sor sawna holi. Pocket yawriba phone do call lakli. Arnab tension yamna wangkibana phone gi makhol ado hena sawning bahaiba do oirari. Phone adu lauthokduna bed tu da laktana langsinki. Aduba lepte phone do so hanjin tawrakli. Hena sawgalakli phuk hawatuna phone do hanna yengloda da paikhatli. Ai lawba lao. Hello haiba nangde kapli hairakpani khonjalado. Arnab chap lepkre mikup aduda asawa bombaso soimang kibagom yam thajadana tapna. Thaibe